Manipur the Thogliba Irang Asigamari Lenana, Chief Minister N. Biren gi Khonjel ne haiba audio tape ama leak oirakiba adugamari Lenana, Central Forensic Science Laboratory da report pikhalaknaba Supreme Court na khanghankre. Chief Justice of India Sanjeev Khanna amadi Justice Sanjay Kumar gi bench samana report adu chayol taruki manungda pikhalakadabani haina khanghalakhibaga loinana case asigi mathangi hearing na March 12 da chathanaba warepkhre. Panbayabadi Supreme Court ki athangasi kuki Organization for Human Rights Trust na audio tape asigamari lenana independent investigation chathabinaba thangalakiba petition ge ngasi chathakiba hearing da pikhibane. Ngasi chathakiba hearing aduda Manipur linga ki maikedegi Solicitor General Tushar Mehta na lepkhibaga loinana kuki Organization for Human Rights Trust na thangalakiba wafam ase Tokhai Taningbagi Wakalol the Chief Minister the Maral Sirakpani Haike. Petitioner gi counsel oikiva advocate Prashant Bhushan na private forensic firm Truth Labs ta audio tape ase chada maudra humdoigi Chief Minister gi Khonjel ne haiba ase chapcha na khangbangam le haiba wafam thamkhe. Hearing asidanatana ing lisangani kunhumdoigi me ahumdagi thoglakliba Manipur gi irang asigi mari leinan ba tongan ba case kaya maso Supreme Court ta hearing chatharibani.